National Human Rights Day 2025 Asina Lakpada Corcom na Manipur MEEYAMGI MAFAMDA MEEYAMGI hak NGAKCHANABAGIDAMAK APUNBA LAANTHENG ama CHANGSINMINNABA CHUMMI HAIBA WAFAM THAMALAKLI Luf asigi maikiriki thadorokpa cherol amada makhatana hai numit asina mioiba furuf khudingmak akiba yaudana maning makha tamna hingnabagi thodang adu piri Inkumzali Sangamaga Chamapan Nimfunipan December Tarada United Nations Organization UNOG General Assembly na Universal Declaration of Human Rights UDHR Chatnare Haina Lauktokuna December Tara Asibu Sanagi Mayekna Iduna Tamlambagi Puwari ama semki UDHR Haibasi Icham Chamba Cherol Amanate Masi Malem da Dangdu Leitana Hingba Ngamnanaba Amadi Malem Gimioebagi Hak Kanba Ngamnaba Logi Kanglon Kaya Sem Nabagi Haurak Famsu Oiribani UDHR gi Lautok Warol Asida Yauriba Singasi Manipuri Yauna Malemgi Naihat Piraba Furuf Kayagi Achamba Wayal Fangnanaba Rangba Leklamni Hauzik Punna Kutsam Naduna Ikogi Mankraba Ning Tamba Adu Fangnanaba Ihaubu Awang Batakta Changsinbagi Matam Chapchare December Tarana Lakpada Anoba Taunana Mangzal Taduna Ning Tamlaba Malemgi Leibak Mayamgi Manungda Manipur Sutin Bangamnaba Hanba Leitaba Lanjang ama Manipur Furuf Miyamna Changsinba ngamba oirasanu haina cherol asina makhatari